Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Kukida Khutsu Khulai kaya pithaduna phongna mateng pangliba miduni asi Christian missionary cum pastor cum war veteran oiba Danen Stephen Kaunini mahak asi Mipum khudingmangna share tawbiu hanagi military gi army oramba Christian missionary gi pastor cum war veteran amana kuki militanta military grade Kevlar bulletproof amasung US military special force na sizinaba drone amasung outfit yenthokre Yai Kumba News Tagila Kocherake, Manipur Tolibe Irang Sigi Kudong Chavala Raga Ki Jo Singh Punsina Bahotna Usi Medram MP K Balalbena. Manipur Tolibe Irang Sina Maram Oraga Ki Jo Tribe Singh Amato in a Punsin Bagi Kudong Chaba Piri Haina Medram Raja Savagi MP K Balalbela Nam Fungdo Craig Wafa Masingarang New Delhi Da Kukina Iba report on the Manipur balance, a historical contextualization of State sponsor ethnic cleansing haina mingthonba larik fong bagi thoramda sarugya balak pada fongdo khibani mahak na makha taraduna hai khibada irang asigi khudong chaba lauduna kuki jo amata oina punsinna bohna hausi amadi Mizoramda lokhatliba thorang sing palladuna Manipur dasu tribe singi marakta manaba thorang lokhatuna community marakta mapangal kankhatna bahotna si haiba wafam singsu thongki 51 mm gi motor shell ama lebak ta yungchinuna leirambadagi mi painaru re Ngasi ayuk pung taret lom taba matamda Sekmai Police Station gi manung channa Khongampat Forest amadi 39 suba BSF headquarter leiriba mafam gi maning thangbada leiba Khuman Pokpi laisangi manakta leiba asongba mongsong amada pokhai driba 51 mm mortar shell ama leipak tu yungsinduna leiramba thengnarakpadagi miyamna mi paiba poknakhre mortar bomb asi leire haibagi pau phangbadagi koirengei amadi Khongampat ani gi tainaba mafam amadi National Highway 102 paring gi thangnaba na leiba mafam oibana miyamna chathok chasin tawbada mi Pukna ki loina na kudakta Haingang Police Station da pau pibadagi police ki team ama mafam aduda Laktuna yengsin ki loina na manak nakpada leiriba BSF ki kangbu su mafam aduda laktuna yengsin bada leimaida yungduna leiriba 51 mm mortar shell asi mamangi Diwali kumhaida starlight kap kibagi tokningni haiduna mafam adudagi lauthoklaga BSF camp ta pusin kre Minister Amit Shah na lansagi matangda statement kaya hongdok hongjin tawduna phongdorokpana Manipur gi miyamda chawna chamamnaba pohale ke Megachandra Sarkar na sumirayaba state na su thabak tawdrabada miyamna santigi kholau kayam koina laukhigani Housing Manipur thokliba tha taramapal sujilaklaba kuki narco terrorist singna maitai da landargliba sigi matangda Bharat lenga ki maru oina Union Home Minister Amit Shah na lana sigi matangda statement kaya hongdok hongjin tawduna phongdoklakpa asina Manipur gi miyamda chawna chamamna pokhale Manipur miyamna pamliba lana si loisinduna tangdu leitaba hanjilhanba haibasi Amit Shah gi wakhalda Leite haibasi mahakna phongdorakpa wafam sing aduna mayek sengna takle haina Manipur Pradesh Congress Committee gi President Kaisa Megachandra na phongdokre Wafam masi handak Union Home Minister Amit Shah na interview amada pikiba statement adugi matangda pangthokkiba paugi mifam amada MPCC gi President Kaisa Megachandra na phongdokkibani mahakna makhata na hai Manipur da thokliba irang asiga mari leinana mamang chahi 2023 gi May 3 dagi ngasi fawba Manipur gi Chief Minister N Biren amadi Union Home Minister Amit Shah na pikiba statement sing hongduna lagli Amit Shah na irang asi ahanbada High Court ki order ama pibadagi ST demand tawbadagi thokpani haina Parliament thamba laikre madugi matungda illegal immigrant na thoanbani haina Parliament thamkre hairi mahakna makhata na paumi singna phongdokkibadi handak amu interview amada Amit Shah na Manipur da thokliba lana si community ani khatnabadagi thokpani haina thamlakpa haibasi yamna laibak thibani mahak statement ethnic conflict thokpani haibasi masa matomta chamamnari khali Loinana miyamna lana si karamba matamda loishingani warosin karamba matamda purakani amadi leiriba lenga asina lana si loishinna bakari thabak paikhatkani haibasi mahaki vision da leitabadawna tawri masi mahaki wafam aduna takchabani loinana Manipur gi Chief Minister na su thokliba irang asi Illegal immigrant na thoanbani amukhai aduga amukna law and order fail oibadagini amukhai amadi intelligence ki Labs leitabagini amukhai ngarang amuk Home Department gi makhada leiriba intelligence asina tha tara manga asi hongi Portfolio su pairiba Chief Minister da report pirakte amukhai asomna statement hongduna piba sina masana masada chamamna halek mahak kanano haibasi khangjadre haina lawi aduga Chief Minister na phongdokhibada agency kharana center da lan report pire haribadu state ki natraga center ge agency ra haibadu su khangdri mamang chehidagi Amit Shah na piriba statement sing asi tamna laithoraktuna housing na amuk ethnic conflict ni hairakpa asina Chief Minister amadi Amit Shah anigi
self-contradicted oire, ethnic conflict ni hairakpa asida Amit Shahna irang asi loisinaba kari thabak laukhalakani haibasisu awangba thaki wahang ama oiri. Mahakna makha tana hai Manipur gi hojik oiriba phibam asida laibak miyam sathina ware, department khudingmak mathau tawdre mipum khudingmakki semitlon mangkhre mahairoi singgi asa leiraktre wangang bakinare, naha sing thabak phangdre asiguma lainga ama leirakpa asina central lainga na yamna lumna lawde haiba takli. MLA Minister Singna Delhi Camp Tauduna, Laithokraba Minister, MLA Singna Chief Minister, Amadi Lengaki Mayokta Fong Wangang Laba Matamda, Miyamna Karamba Asa Tauduna Laikigani, Center Nasu Mirairaba, State Nasu Tabak Taudrabada Miyamna Santigi Kolau Kayam Queen Laukigani, Asigum Malenga Asidi India da Sulaite, Manipur su Amukta Udri Haina Sumana Fongdoki. Tutorial Kalam Mokangla Paudagi Lokacharake, Terrorism Giwanto Kanglabasu Kangsin Nadribara, Union Home Minister Amit Shahna Manipur Toliba Irang si terrorism ga mari leina de Kangluki Irang ni haina आज तक न लौबा interview amada hangba wahangi paukhum da phongdo khibado Manipur lenga na lokhiba waref amadi miyam gi kholaw go chaun tayo na ba amani haina lawi Indo Myanmar ngamkhai lansi lakhiba chin kuki jogi khulai paiba sik India gi mathak talanda duna Manipur gi apun masaktam thugairaga makhoi gi ba tongan ba laiba ama sem na bani haiba gi pandam da tabda pintai miyam da nongmai amadi bom kaptuna tamchiba miya chathaduna ki akang pi ba gi thabak sing leptuna chathari basi terrorism act natte haiba tarabadi karini haina lawgodage miyam da nongmai chindol onsen duna mihan mipun chathaba micham miyam da bom gi attack chathabadagi hendoktuna drone dagi bom thadaba misal attack chathaba amadi piklibi nupi angang fawa faraga tamthiba miha chathaba ki akang sing thodok sing chathaba haibasi malengi leibak pumna mangna terrorism ni haina lawi adubu Union Home Minister na micham miyam hatpa ransom tanbagi asi Aki tuzuk mapohan bagi thabak sing leptana chathaba singbo terrorism ni haibagi mahon mitay amasung kuki anigi marakta thokpa irang ni haina phongdo khibado terrorism gi wahan thok khanglabasu khangsin na dabani haina lawi illegal migrant chin kuki jo narco terrorist sing na Manipur miyam gi mathakta chathariba mihan mipun drug lalonba amadi popi thabagi thabak sing asigi matangda Manipur lenga ki cabinet mifam amadi assembly da terrorism ni haina waref lawbaga loinana central government da makoi sing asibu terrorist ni haina laukthokna ba amadi India government ga suspension of operation su chathariba si Handong nama center ke luching masing da iba cherol pi duna taksin malay kre state lenga na cooking sing na miyam da Aki akang pi ba amadi apun masaktam tugay na mohon na rebesing ado terrorist ni lauthok na mataksin kibado ki paukum pi na layer kibado ona taina bada astag na lawba akan na ma-interview amada Union Home Minister Amit Shahna Manipur gi irang terrorism ki mari leina de haina Phongdo lakhiba aduna state na lawkiba waref adugi paukhum pirakhibani lawi state ki waref adu aranma waref ni haina lawbani interview adugi paukhum amada Manipur gi chief minister na sinba natraga sindaba haibasi party na lawgadaba firemni masi oina su chief minister sinba matamda kari oirakani haibasi sukupna naina daba yade hauji kanglu fani ga wari sanari athubada warosin ama purangna bahonari thoklebe irang asi terrorism ga mari leina de kanglu fani gi marakta thokpa wa thokni Manipur gi puwari hangatna yengbada thokiba kanglum ki irang Chahi ahom hena chathakiba laikre mioi kaya ama siki haibaga loinada irang asiga mari leina thokpa thodok chang yamna hanthare parliament da issue asi pukhatuna irang Sagatna mahona bani haiki Union Home Minister ki wafam sing asigi manungda Manipur gi puwari hangatna yengbada kanglup ki irang chahi ama hena thoki badu da mioi kaya siki haiba adu naina ningai ori badi hawjik tholiba irang asi tha 18 khakta ngairi chahi hom mapung fadri mi sibagi chang yaudri haibra aduna chahi ahom sodri ba fawa irang asigi warasin purakpa yadri haiba haiba sidi amabu oiro Union Home Minister na terrorism gi wahan to khanglabasu chin kuki jo singna Manipur tamthiba mihat masakar chathaduna aki akhang piba war Barbaric oiba war crime singbu terrorism na te haiba wafam asimakti nakal namatagi oiba miyeng da kuki singna chathariba war crime bu na koina na pungning thawatliba asi laibak thibani Laibaki mathakta landaduna war crime chathariba singbu khonglai thuna laksina bahona bagi mahota mamang thakta thokhi bakanglum ki irang chahi uhum thokhi hariba si naga amasung kuki anigi marakta hana sunabagi thawdo aduni lawi kangluf anigi marakta thokhi bahana sunabagi thawdo adugi reference ta hojik thokleba laibaki apun masaktam thugaina ba irang asiga changdan na tarabadi lenga asigi mamangna thokiba irang sing adugumna thokpada akaiba laite haina lawba tarabadi miyambu hingcha yaitam masingi chakthok ohena masin bani haina lawroi dabagi maram laibra haibasidi